Ukhrul district Naga village volunteers singa Kuki militants singa akan bamawongda khut thoknabada Tangkhul ama Kuki ani punna mioi ahum sire Impact News na fangba pauda thaudok asi Ukhrul district ki Litan police station na konba sina kaitel manakta thokibani thaudok aduda laikhidraba Tangkhul naha adu Kamjong district ki Chatrik khulendagi Horshakmi Jamang Chahi Kungamapan Apokpa Lungshim Jamang Kawi laikhidraba mioi asi Naga village guard kharaga loinana Sorakong amadi sina kaitel da khul ngak sen beki thabak tawringai da Kuki militants singna ambush tawduna hatkibani mioi asi thaudok thokfam da laikhidavani hairi amarom da thaudok asi thokraba matung sina kaitel area yauna mafam kharada Naga village volunteers singa Kuki militants singa akanba mawong da khut thoknari loinana Kuki village oiriba Mulam khulgi yum ama masak khangdaba singna mai thadoklam hairi loinana nakal ani gi Khut thoknaba aduda Kuki ani sikibaga loinana khara mana asokapan nangle hauzik fawbagi oina chapchaba report phangbak ngamdri